Thokjom dipa Jalina Munu Shibana I Hanagi ex Paba Kaure Aduna I would notion bureau. I know my go. Single life sister say what am way. Thank you. Maybe Jack the May. Roman Rens. Jalina or Kazaido Yang way. Na Kazai Pama Kazapitok. I am palm. I Kazai am palm. They know when they only my sin and a kumna bohonari some nad Kazai do Kazai Yam no Kaiba Kazaido Yang by Yam no Mani Mamanga the Hositi Yada Yang Maying Tali Kara Yam Jasilo. Oh my dear, it's a crapather. I never am Harawi. At the day, I am sorry, my father. I mean, Kazaya was no photo the tea doing it. The by the crate of Toby no do so have more high greco Kadrapi, sister, Hakting Narabo, kind of Hakting Narabo. Kahano. No, in the road, hate the mamma, my tea or loan Pazana Kang, the Pazana, Hiromatanga, I can't touch it. The Mayam window, the FCM Tabira, who Captain Coach who use this and Sigi window, although Mayam the Sigi window say 100 plus games and a Yarga Layabane, Sigi games, taking noise and the Ningo Mass and a BI, Kalakalagono, Apama, and a BI, other Sigi and a Matamda, no hater to a tax again, Commands and a Gabado. He wants to get the game, set your more singing game, and no one my police mine. See the jungle and a family game to Kalo. I know quite pumped about game. Makalago and Sana, there again, he games it up, Ludo Express name, point me and put this. I give her break. I'll see the son of a me home to Lakani, me home sida, then me a mate, me a home sina, a couple group of doing Nebuka. Me a masina, I go doing Neba. I just mind age, Sanara Sego, Matan Sanara say, Lukanaka. Oh, I got it. My son of Baganda, I say real money never come to the sea, was you are like a your 11. She's a look at ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯍꯥꯞꯆꯤꯜꯂꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯑꯦꯗ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯦꯗ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯑꯁꯦꯡꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯌꯥꯗꯣꯏꯅꯤ ꯂꯣꯏꯔꯦ ꯇꯧꯕ ꯌꯥꯝ ꯂꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯂꯨꯗꯣ ꯑꯦꯛꯁꯄ꯭ꯔꯦꯁ ꯑꯩꯒꯤ ꯐꯦꯚꯔꯥꯏꯠ ꯑꯣꯏꯕꯒꯤ ꯁꯤ ꯁꯥꯟꯅꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯑꯦꯅꯤ ꯐꯦꯚꯔꯥꯏꯠ ꯈꯜꯂꯣ ꯑꯩꯈꯣꯏ ꯀ꯭ꯔꯤꯀꯦꯠ ꯂꯩꯔꯦ ꯄꯣꯜ ꯂꯩꯔꯦ ꯑꯗꯒꯤ ꯀꯦꯔꯣꯝ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅ ꯃꯦꯅꯤ ꯃꯣꯔꯁ ꯃꯌꯥꯝ 100+ ꯅꯤ ꯌꯥꯎꯋꯦ ꯍꯥꯏꯗꯣ ꯁꯤꯗꯒꯤ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯈꯟꯕꯤꯔꯒ ꯁꯥꯟꯅꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯄꯩꯁꯥꯁꯦ ꯇꯥꯟꯕꯤꯔꯒ ꯋꯤꯟ ꯀꯦꯁ ꯑꯗꯣ ꯁꯤꯒꯤ ꯒꯦꯝꯁꯦ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛꯗꯣ ꯍꯥꯞꯆꯔꯝꯃꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯆꯪꯉꯒ go and download and win real guess Rohit Babu Chegi Sadrse Kayano I hijagre Posangmam Omita Chiche Nang Nakta Lakning Nang Siam Tinaba no I don't mind Chegi can take number people Yaga J nothing about people to know Instagram that I direct Mrs. Taro, oh, a hundred, I don't need Mrs. Ma'am to mean a tapa. Yeah, I already had Liboco, have the Canada, but she wouldn't talk where I already had the Venedo, Canada boy, target, I helped over number. Or I don't help those again. Hanging ba, Kudima, Loin Hangbiro, Instagram, the DM the winner. Oh, I get account of course, I guess account there. Serang Yachendi, Chanu, Jesse Sagam Pazese, you know, I said Sagam Pazese, a Sagam Pazamnico, Adubu Kaitagi Hangamina, Kumage, how I tombaga, Kansuriam Pame. How I tomba in my young, how I tomba, they go, when my day in the tomba, how I tomba, Hapaga, Matilda, Hapaga, Nari, Tadaraga, Tomba, how I tomba, I am Pame. Yung henba kangembam nang aduda laido kay do bano tabag tawrini paisa taline. Now was sick. Jegi face se ubada I love you hiding is kay ginoy. Nananu shibibagi hiding impa. Hiyai sangzra. Chalinang beer to masay genge yaritro haye kono lagi kona matang sapam da ulagay. The bit gay, Ninesi Chahi kaya surage, bet nupi gi kuno am tan nokla oy. I get to 28 sure. And I bet nupi sabati hated and a bet nupi sabatam like never. Good nupi to sabaneva. I didn't have nupi sabati hated. Sango. I do matangi da. Bon sarang so dun answer people o somgi YouTube channels na society da kana bapi khanbra or pi de khanbra haibir o hai ado khoina phana dum kana da ba nofa de gumba yengba or khoi entertainment haibam slai duga khoi kana ba educational or ba
ꯑꯗꯨꯒꯨꯝꯕꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯚꯤꯗꯤꯑꯣꯁꯦ ꯃꯈꯜ ꯃꯈꯜꯅꯦꯕꯀꯣ ꯃꯈꯜ ꯃꯊꯦꯜꯅꯦ ꯑꯩ ꯁꯝꯇꯥꯏꯝꯁ ꯑꯩ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯊꯥꯒꯠꯄ ꯌꯥꯎꯋꯦ ꯑꯗꯨꯒ ꯁꯝꯇꯥꯏꯝꯁ ꯀꯥꯟꯅꯕ ꯑꯗꯨꯝ ꯊꯥꯒꯠꯄ ꯌꯥꯎꯋꯦ ꯑꯩꯅ ꯀꯥꯟꯅꯕ ꯊꯥꯒꯠꯄ ꯀꯥꯟꯗ ꯇꯧꯔꯁꯨ ꯄꯣꯏꯟꯠꯇꯣ ꯇꯆ ꯇꯧꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯗꯤ ꯃꯤꯗꯨꯅ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯈꯤꯇꯪ ꯊꯣꯛꯁꯨ ꯂꯧꯁꯤꯟꯅꯕ ꯑꯩꯅ ꯄ꯭ꯔꯗꯛ ꯑꯝꯇꯪ ꯎꯠꯂꯒꯁꯨ ꯃꯌꯥꯝꯗ ꯍꯥꯏꯕꯗꯤ ꯏꯆꯝ ꯆꯝꯕ ꯄꯣꯠ ꯑꯃꯒꯤ ꯔꯤꯚ꯭ꯌꯨ ꯄꯤꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅꯗꯤ ꯂꯩꯅꯤꯡꯕ ꯌꯥꯎꯔꯝꯒꯗꯤ ꯑꯩꯅ ꯎꯠꯊꯣꯛꯑꯕꯅꯤꯅ ꯁꯨꯃꯥꯏꯅ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ क्वालिटी ꯈꯣꯠꯂꯤ ꯇꯧꯕꯁꯦ ꯃꯤꯉꯣꯟꯗ ꯀꯥꯟꯅꯗ꯭ꯔꯥ ꯑꯗꯨꯅꯦꯕ ꯀꯥꯟꯅꯕꯁꯦ ꯃꯇꯥꯡ ꯃꯇꯝꯗꯨꯒꯤ ꯃꯤꯗꯨꯗ ꯀꯥꯟꯅꯕ ꯑꯣꯏꯇꯥꯔꯗꯤ ꯃꯤꯉꯣꯟꯗ ꯀꯥꯟꯅꯗꯣꯏꯅꯦꯕ ꯃꯤꯗꯨꯗ ꯀꯥꯟꯅꯕ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯤꯗꯨ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯃꯤꯒꯤ ꯚ꯭ꯌꯨ ꯄꯣꯏꯟꯠ ꯑꯃ ꯌꯦꯡꯉꯛꯄꯗꯨꯅ ꯀꯥꯟꯅꯗꯣꯏꯅꯦ ꯑꯩꯅ ꯈꯪꯕ ꯏꯆꯝ ꯆꯝꯕ ꯕ꯭ꯂꯣꯛ ꯑꯃ ꯑꯗꯨꯝ ꯀꯥꯇꯨ ꯀꯔꯟ ꯇꯧꯕꯒꯤ ꯇ꯭ꯔꯥꯚꯦꯜ ꯕ꯭ꯂꯣꯛꯒꯨꯝꯕ ꯊꯥꯛꯄꯗꯣ ꯃꯤꯅꯗꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯂꯧꯔꯒ ꯉꯥꯛꯇꯪ ꯆꯥꯛ ꯆꯥꯕꯗ ꯑꯣꯏꯔꯁꯨ ꯌꯦꯡꯉꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯀꯥꯟꯅꯗ꯭ꯔꯥꯅꯦ ꯑꯗꯨꯅꯤꯗ ꯄꯨꯟꯁꯤꯕ ꯂꯥꯏꯁ꯭ꯔꯝ ꯁꯤꯁꯇꯔ ꯅꯪ ꯕ꯭ꯔꯥꯖꯤꯜ ꯂꯣ ꯍꯥꯏ ꯑꯩ ꯕ꯭ꯔꯥꯖꯤꯜ ꯅꯠꯇꯦ ꯖꯔꯃꯅꯤꯅꯦ ꯑꯩꯈꯣꯏ ꯁꯥꯏꯗ ꯍꯥꯏꯌꯣ ꯍꯥꯏꯕ ꯔꯥꯖ ꯁꯤꯁꯇꯔ ꯅꯨꯄꯥꯒꯤ ꯃꯥꯏꯗ ꯑꯉꯧꯕ ꯊꯣꯛꯄꯗꯣ ꯆꯥꯛꯀ ꯍꯥꯏꯅꯕꯗꯣ ꯑꯗꯣ ꯀꯃꯥꯏꯅ ꯐꯅꯤ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯆꯥꯛ ꯑꯃ ꯁꯨꯃꯥꯏꯅ ꯃꯨꯔꯨꯝ ꯇꯧꯕ ꯑꯃ ꯊꯣꯛꯄꯗꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯆꯥꯛ ꯃꯨꯔꯨꯝ ꯊꯣꯛꯄꯗꯣ ꯑꯩꯁꯨ ꯐꯥꯔꯁ ꯑꯩꯉꯣꯟꯗ ꯇꯧꯔꯝꯃꯦꯕꯀꯣ ꯅꯨꯄꯥꯒꯤꯗꯨꯒꯤꯗꯤ ꯋꯥ ꯅꯠꯇꯦ ꯑꯗꯣ ꯑꯩꯁꯨ ꯅꯨꯄꯤꯅꯤꯅ ꯊꯣꯛꯑꯝꯃꯦꯕꯀꯣ ꯆꯥꯛꯇꯣ ꯑꯗꯨ ꯆꯥꯛꯇꯣ ꯀꯩꯅꯣ ꯇꯧꯔ ꯐꯕꯅꯦ ꯑꯗꯨꯗꯣ ꯐꯨꯗꯣꯛꯄ ꯉꯝꯗꯕꯒꯤꯅꯦꯕ ꯑꯗꯨ ꯎꯔꯤꯡ ꯑꯣꯜꯂꯛꯄꯅꯦꯕ ꯑꯩ ꯑꯌꯥꯝꯕ ꯁꯤ ꯂꯥꯏꯕꯛꯁꯤꯗ ꯐꯨꯜꯅꯦꯕ ꯇꯧꯔꯝꯃꯤꯁꯦ ꯑꯗꯣ ꯎꯔꯤꯡ ꯊꯣꯛꯈ꯭ꯔꯒ ꯐꯔꯛꯑꯦ ꯑꯗꯨꯝ ꯀꯩꯀꯩ ꯁꯨꯝ ꯃꯣꯂꯣꯝ ꯃꯣꯏ ꯍꯤꯗꯥꯛꯅ ꯗꯣꯛꯇꯔꯅ ꯄꯤꯕ ꯍꯤꯗꯥꯛ ꯀꯩꯀꯩꯗꯣ ꯑꯗꯨꯝ ꯃꯣꯂꯣꯝꯗꯣ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯝ ꯃꯇꯣꯟ ꯑꯗꯨꯝ ꯐꯨꯗꯣꯛꯆꯔꯒꯅꯦ ꯑꯗꯨꯝ ꯐꯔꯛꯑꯦꯕ ꯀꯪꯉꯒ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯃꯨꯔꯨꯝ ꯇꯧ ꯂꯩꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯍꯥꯀꯠꯆꯕꯒ ꯐꯥꯎꯕꯅꯦ ꯑꯩꯁꯦ ꯌꯥꯝ ꯍꯥꯀꯠꯆꯩ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯃꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯔꯛꯑꯣꯅ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯀꯥꯟꯗ ꯀꯃꯦꯟ ꯄꯤꯔꯛꯑꯣ ꯃꯊꯪꯗ ꯁꯤ PHR ꯕꯤꯅꯥ ꯆꯦ ꯗꯨꯕꯥꯏꯗ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯅꯣ ꯈꯨꯝꯈ꯭ꯔꯦ ꯊꯤꯡꯉꯝ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯅꯣꯏ ꯁꯥꯏꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯟꯖꯤꯟ ꯍꯥꯏꯔꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯗꯣꯛꯀꯦ ꯇꯤꯡꯀꯨ ꯀꯧꯒꯦ ꯀꯋꯥꯏ ꯁꯥꯌꯨꯔꯤ ꯆꯦꯁꯦ ꯀꯩ ꯋꯥꯈꯜꯗꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯒꯤꯅꯣ ꯑꯗꯨꯒ ꯆꯦꯒꯤ ꯐꯦꯚꯣꯔꯥꯏꯠ ꯐꯨꯗ ꯑꯗꯣ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯒꯦꯅ ꯈꯟꯈꯤꯕꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯨ ꯍꯟꯖꯤꯟ ꯍꯥꯏꯔꯦ ꯍꯟꯖꯤꯟ ꯍꯥꯏꯃꯟꯗꯅ ꯑꯩ ꯚꯤꯗꯤꯑꯣ ꯃꯃꯥꯡ ꯌꯦꯡꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦꯒꯣ ꯑꯃꯨꯛꯀ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯅꯤꯡꯉꯤꯕꯁꯦ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯅꯤꯡꯕ ꯑꯗꯨꯒ ꯑꯩꯁꯨ ꯄꯥꯝꯖꯕꯀꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯌꯥꯝ ꯆꯣꯞꯄꯗꯤ ꯅꯠꯇꯕ ꯁꯨꯝ ꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯁꯨꯝ ꯀꯩꯅꯣꯒꯨꯝꯕꯁꯦ ꯇ꯭ꯔꯥꯚꯦꯜ ꯕ꯭ꯂꯣꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕ ꯇꯧꯕ ꯃꯇꯝꯗ ꯐꯦꯁꯟ ꯇꯤꯞꯁ ꯑꯗꯨꯒ ꯁ꯭ꯇꯥꯏꯂꯤꯡ ꯇꯧꯕꯒꯨꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯕꯀꯣ ꯑꯗꯨꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯒ ꯑꯗꯨꯗꯒꯤ ꯅꯨꯄꯤꯒꯤ ꯀꯩ ꯃꯌꯥꯝ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯒꯤꯅ ꯑꯩꯅ ꯁꯨꯝ ꯑꯗꯨꯒꯤ ꯄꯣꯏꯟꯠ ꯚ꯭ꯌꯨꯗ ꯌꯦꯡꯉꯒ ꯑꯩꯅ ꯁꯤ ꯈꯤꯇꯪ ꯀꯥꯟꯅꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯄꯥꯝꯃꯤꯅꯦ ꯁꯨꯝ ꯍꯥꯏꯗꯤ ꯄꯥꯔꯠ ꯇꯥꯏꯝ ꯑꯣꯏꯅ ꯁꯨꯝ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯁꯨꯝ ꯇꯧꯒꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯟꯈꯤꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯖꯈꯤꯕꯅꯦ ꯑꯩꯅꯁꯨ ꯄꯥꯝꯖꯔꯨꯕꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯐꯨꯗꯁꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃꯅꯦ ꯁꯧꯒ꯭ꯔꯤ ꯑꯩ ꯆꯥꯛꯂꯣ ꯑꯣꯏꯅ ꯍꯥꯏꯔꯒꯦꯕꯀꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗꯨꯗ ꯁꯥꯏꯗꯇꯨꯗꯅꯦ ꯀꯩꯅꯣ ꯕꯣꯔꯥ ꯌꯥꯎꯔꯅꯤꯗꯅ ꯑꯗꯨꯒ ꯑꯃ ꯃꯣꯔꯣꯛ ꯃꯦꯠꯄꯗꯣ ꯃꯣꯔꯣꯛ ꯇꯦꯛꯄꯒ ꯉꯥꯔꯤꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯦꯠꯄꯗꯣ ꯍꯤꯡꯅ ꯃꯦꯠꯄꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯑꯗꯨ ꯆꯥꯔꯗꯤ ꯑꯩ ꯌꯥꯔꯦ ꯑꯩ ꯆꯥꯛ ꯕꯣꯔꯥ ꯑꯃ ꯆꯥꯔꯁꯨ ꯉꯝꯅꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯃꯔꯤꯅꯥ ꯈꯪꯀꯦꯝꯕꯝ ꯆꯂꯤ ꯅꯪꯁꯦ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯦꯝꯁꯦ ꯀꯔꯤꯅꯣ ꯇꯨꯡꯗ ꯀꯔꯤ ꯂꯥꯏꯐ ꯈꯜꯂꯤ ꯆꯂꯤꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯀꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄꯒꯤ ꯏꯃꯨꯡꯒꯤ ꯁꯞꯄꯣꯔꯠꯇꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯈꯤꯇꯪ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯔꯣꯏ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯑꯦꯝ ꯑꯦ ꯂꯥꯏꯐ ꯀꯣ ꯇꯨꯡꯗ ꯑꯣꯏꯒꯦ ꯈꯜꯂꯤꯕꯁꯦ ꯑꯩ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯟꯖꯤꯟ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦꯕꯀꯣ ꯑꯗꯨꯝ ꯑꯩꯒꯤ ꯑꯦꯝꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯑꯗꯨꯒ ꯂꯝꯁꯦ ꯍꯦꯛꯇ ꯑꯔꯣꯏꯕꯤꯗ ꯀꯣꯏꯊꯕ ꯑꯩꯁꯦ ꯇ꯭ꯔꯥꯚꯦꯜ ꯕ꯭ꯂꯣꯒꯔ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯃꯦ ꯇ꯭ꯔꯥꯚꯦꯜ ꯕ꯭ꯂꯣꯒꯔ ꯑꯣꯏꯕꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤꯀꯣ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯑꯦꯝꯁꯦ ꯑꯗꯨꯒꯤ ꯑꯦꯝꯅꯦ ꯑꯇꯣꯞꯄ ꯀꯩꯝ ꯂꯩꯇꯦ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯤꯡꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯒ ꯑꯗꯨꯒꯤ ꯑꯦꯝꯗꯣ ꯑꯗꯨ ꯑꯣꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯁꯞꯄꯣꯔꯠꯁꯦ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯁꯤꯁꯇꯔ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯁꯤꯁꯇꯔꯈꯩꯅ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦ ꯑꯩꯅ ꯚ꯭ꯌꯨ ꯌꯥꯝ ꯐꯪꯗ꯭ರೆ ꯀꯅꯥꯝꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯇ꯭ꯔꯦ ꯊꯥꯒꯠꯂꯔꯣꯏꯒꯦꯗ ꯈꯟꯕꯁꯦ ꯑꯩꯈꯣꯏ ꯆꯦꯁꯤꯅꯅꯦ ꯑꯩꯁꯦ ꯇꯨꯝꯃꯝꯃꯒꯁꯦ ꯍꯧꯗꯣꯛ ꯅꯨꯡꯊꯤꯟꯒꯁꯦ ꯑꯩꯗꯤ ꯅꯨꯡꯊꯤꯟꯗ ꯌꯥꯝ ꯇꯨꯝꯃꯦꯕꯀꯣ ꯑꯗꯨ ꯅꯨꯡꯊꯤꯟꯗ ꯇꯨꯝꯃꯒꯁꯨ ꯃꯥꯅꯅꯦ ꯈꯪꯕ꯭ꯔꯥ ꯍꯧꯗꯣꯛꯇꯅꯅꯦ ꯑꯩꯁꯦ ꯍꯧꯗꯣꯛꯄꯤꯔꯒꯅꯦ ꯑꯩꯁꯦ ꯅꯝꯃꯣ ꯚꯤꯗꯤꯑꯣ ꯅꯝꯃꯣꯅꯦ ꯑꯩꯁꯦ ꯑꯗꯨꯝ ꯍꯧꯗꯣꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯃꯣꯏꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯑꯩꯅ ꯁꯨꯝ ꯕꯤꯠ ꯍꯟꯊꯔꯛꯄꯒ ꯌꯥꯎꯕꯁꯦ ꯃꯣꯏꯅ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯦ ꯑꯩꯅꯒ ꯏꯇꯣꯟꯅ ꯅꯝꯃꯒ ꯇꯜꯂꯀꯥꯟꯗ ꯃꯣꯏꯅꯒ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯆꯥꯃꯤꯟꯅꯔꯁꯤ ꯈꯣꯠꯁꯤ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯆꯥꯃꯤꯟꯅꯗꯅꯒ ꯑꯗꯨꯝ ꯑꯩꯒꯤ ꯏꯚꯟ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯀꯩ ꯑꯗꯨꯝ ꯍꯥꯏꯊꯤꯔꯛꯄꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯇ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯁꯨꯝ ꯇꯤꯟꯅꯅꯤꯡꯉꯛꯇꯕꯒ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯕꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠꯇꯤ ꯌꯥꯝ ꯐꯪꯈꯤ ꯑꯩꯒꯤ ꯐ꯭ꯔꯦꯟꯁ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯇꯣꯞꯄ
मीना हेना खंगबिनबगी दमाइना आइगी सपोर्ट टुबीबदो अदुगिदी क्या लेते हाइ तारे कइनोदा आइसे मसक नाइबे मी ओइबा नत्तबनिना आइगी फ्रेंड सर्कल सु इचम चंजबा मी nga तो ओइबनिना आइगी सपोर्ट हाइबिदी अफाबो मी मगा लोइना जगदी और खाना कदai खंगरबा मी गा लोइना जगदी आइबु मसक खंगबिरोइबा आइना तुमिना शुरुंगम लैसलगा वीडियो में नमगा जो वाना नमजरगा जो थागा मिनट कामिंग वीडियो व्यू गसे तरा कुन बालम लेबनिना अदुम बिटि दुम हंदरेबको अदुम मतमदा मियाम दै सपोर्ट हंगे अदुम मतमदा कनामतनागा हाबी रेस्पॉन्स पिबिरखिदबा अदगी आइना हंजर कानगा अदुम मिनगा हंगी खंगे मदेंग पांगमी दे हाइ तारे अदुना या वाना होनारगा इतोना सी योबंगा मैनेबको अदुना मीना स्माइना खंगबिदना स्माइनागा नोइना सपोर्ट तौबैदमक्ता आइगी वीडियो से येंगागा आइनासु हेना इंक्रेज तौजरिनेबको हेना कॉन्फिडेंट लैजरइने म्यामनासु आइगी वीडियो से येंबी खलगा माइना तौबदगी वीडियो से हेना मखा ताना येंगिन हैबिदी नमंगमजरिने अदुना आइगी तंगी सपोर्ट नतना आइगी बाबा सु सपोर्ट तौवे आइगी वीडियो से मोइना फना येंगद्रबसु आइना वाना नमजरी आइना वाना होनजरी नमजरी खंगदना मोइना दum सपोर्ट तौवेबको आइगी वीडियो से लोइना येंगे हाबदी नत्तेबा मोइ थबो याम चिदि येंगदे अदुबो आइना नंबर म्याम आइना तौजरी म्याम होनजरी म्याम दो उबदुना दum सपोर्ट याम पीबदो दमाइना ओए दum सी तौ खोलो तरगा दum कमाइन तौरिगे नंग व्यू क्या योरगे कमाइन तरगा हंगबिरपो दum यावे अदुना सपोर्ट याम फंगे नुंशी अदुना सपोर्ट नंगी क्वेश्चन जे मना इमोशनल ओहलिसे कई कमनिगे सेंबगी एंगोंदा यामना कनो तौगिबतो ओइबको सी हदि अꯩꯅ ꯌꯥꯝ ꯋꯥꯅ ꯁꯤꯒꯤ ꯖꯔꯅꯤ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝ ꯋꯥꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯕꯒꯤ ꯁꯨꯝ ꯊꯋꯥꯏꯗꯨ ꯅꯤꯡꯁꯤꯡꯉꯒ ꯊꯋꯥꯏ ꯌꯥꯝ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯅꯒ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯒꯤ ꯑꯩꯅꯒ ꯀꯃꯦꯟ ꯁꯨꯃꯥꯏꯅ ꯄꯥꯕ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯎꯠꯂꯕꯅꯤꯅ ꯃꯤꯅꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯟꯕ ꯇꯥꯕꯅꯤ ꯀꯥꯏꯅꯀꯣ ꯑꯗꯨꯒ ꯃꯤ ꯑꯇꯣꯞꯄꯅꯒ ꯊꯤꯅ ꯉꯥꯡꯉꯛꯄꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯥꯏꯃꯛꯇꯗ ꯉꯥꯡꯗ꯭ꯔꯒꯁꯨ ꯀꯣ ꯇꯣꯉꯥꯟꯅ ꯃꯌꯥꯝ ꯉꯥꯡꯉꯛꯄ ꯌꯥꯎꯋꯦ ꯑꯗꯨ ꯉꯥꯡꯕ ꯃꯇꯝꯗ ꯑꯩꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯩ ꯏꯁꯥꯒꯤ ꯔꯥꯏꯠ ꯏꯁꯥꯅ ꯈꯪꯖꯒꯗꯕꯅꯦ ꯑꯩꯅ ꯆꯠꯀꯗꯕ ꯂꯥꯏꯐꯁꯦ ꯏꯁꯥꯅ ꯏꯇꯣꯟꯗ ꯆꯠꯆꯒꯗꯕꯅꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯧꯅꯥ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯕ ꯉꯝꯃꯤꯅꯦꯕꯀꯣ ꯏꯚꯟ ꯑꯩꯒꯤ ꯁꯤꯁꯇꯔ ꯍꯣꯏꯅꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯣꯠꯂꯒ ꯍꯥꯏꯔꯒ ꯑꯗꯨꯝ ꯚꯥꯏꯔꯦꯜ ꯆꯠꯄ ꯀꯥꯏꯁꯤꯗꯤ ꯑꯩꯁꯦ ꯌꯥꯝ ꯄꯥꯈꯠꯆꯔꯝꯃꯦꯕ ꯍꯥꯟꯅ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯣ ꯍꯥꯏꯔꯒ ꯁ꯭ꯀꯤꯞꯀ ꯆꯠꯂꯒ ꯇꯧꯋꯦ ꯚꯥꯏꯔꯦꯜ ꯆꯠꯄ ꯊꯦꯡꯅꯔꯀꯥꯟꯗ ꯍꯩꯅꯗꯕꯗꯣ ꯏꯁꯥꯗ ꯑꯩ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛꯇꯪ ꯋꯥꯟꯁ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯗꯦꯕ ꯑꯗꯨꯗꯣ ꯍꯥꯏꯕꯗꯤ ꯏꯁꯥꯗ ꯈꯪꯗꯦ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯒꯁꯨ ꯃꯤꯅꯒ ꯑꯩ ꯅꯥꯛꯇꯒ ꯆꯪꯉꯀꯥꯟꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒ ꯊꯥꯔꯛꯄꯒꯁꯦ ꯍꯩꯅꯗꯦꯕ ꯑꯩ ꯌꯦꯡꯒꯅꯣ ꯅꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯑꯗꯨꯝ ꯇꯣꯛꯑꯣ ꯍꯥꯏꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯈ꯭ꯔꯣ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯩꯗꯤ ꯁꯨꯝ ꯍꯩꯅꯗꯕꯗꯣ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯏꯚꯟ ꯑꯩꯈꯣꯏ ꯈꯪꯅꯕ ꯃꯤꯅ ꯑꯗꯨꯝ ꯌꯦꯡꯉꯝꯕꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯅ ꯑꯗꯨꯝ ꯌꯦꯡꯉꯝꯕ ꯌꯥꯏ ꯑꯗꯨ ꯇꯥꯔꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯒꯅꯣ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤꯅꯦ ꯑꯣꯀꯦ ꯑꯗꯣ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯃ ꯄꯥꯊꯣꯛꯆꯒꯦ अदो मथंगी कमेंट पाथोक्सगे पांथोय इलांगबा नंग कायदै नुपा कोइलिगे हाय आई नंग कायदै नुपा कोइलिगे काय हंगबुने वान तैसे नत्रा आई रो सेकमायदै नुपा कोइजरी माथोय इसिबी चिचेना ngangbसे ताबे याम नुंगाये अदो चिचेसे कई लमदगिनो इतैना कई मिंकोगे कताइदगिनो गाय इतैगे कौसलेदो इकाय को आइना ngangbसे ताबे नुंगाय हायबे तमतदि याम थैंक यू सो मच अदो आई लमसे Sangai promomang lekai di ne, ajuga nakoi natai na ne, nakoi natai na sek mai degi. This one not mai tai ko. Je hauji kai da lei no Dubai da ro ngai bro kamai tau ke hai. Hoi ngai he hauji lei se Dubai da ne yam ngai. Chakho pa mafam da lei ba ha se ngai he. Lightning ko chakchar bo chari je sam musan. Nangsi yam na phajai ko hai. Thank you so much. Abung tomba thangjam chali wal yum pan khiroidro paladi karma nupada yum pan do no hai sigi yum pan je aina thai ne dum khalak pane ba ko si je aina dum khalak pai tare ai hana bu smile wi khalam de dum hairake ko ado ai yum se khangde khale ga di ai kon dum haijake ba si matang se mayam da surprise oina ko adu bu di kuidi ko ro he aduga ai na panggadaba nupa se ai hana nga di ke khalami khangbra ai ne yam nusiba nupa da yum pangi khaliba ai ne yam nusiba o ai di sa pai ba la ba du kem khalam de ai ne yam nusiba nupa da yum pangi khalami ba ko ado hujite ke khalai khambra nupa da ai bu yam nusibi ba ai nusiba da mak ai bu nusi di ai dum nungai du na tro hengoi bo abi di ai na ha ba su
ꯃꯥꯅ ꯇꯥꯕꯤꯔꯅꯤ ꯃꯥꯅ ꯁꯨꯂꯨꯝ ꯇꯧꯕꯤꯔꯅꯤ ꯃꯥꯅ ꯍꯥꯏꯕꯁꯨ ꯑꯩꯅ ꯌꯥꯔꯅꯤ ꯍꯥꯏꯕꯗꯤ ꯌꯥꯅꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯥꯅ ꯅꯨꯡꯁꯤꯔꯗꯤ ꯑꯩꯅꯁꯨ ꯅꯨꯡꯁꯤꯔꯛꯇꯣꯏ ꯅꯠꯇ꯭ꯔꯅꯦ ꯑꯩꯅ ꯐꯅ ꯅꯨꯡꯁꯤꯔꯝꯗ꯭ꯔꯒꯁꯨ ꯑꯗꯨꯅ ꯅꯨꯄꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯁꯦꯕ ꯌꯥꯝ ꯃꯔꯨ ꯑꯣꯏꯁꯦ ꯑꯗꯨꯗꯨꯅ ꯅꯣꯏꯁꯨ ꯅꯨꯄꯥꯅ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯌꯨꯝ ꯄꯥꯜꯂꯨꯀꯣ ꯑꯩꯁꯨ ꯄꯥꯟꯗꯣꯏꯅꯤ ꯑꯉꯧ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯦ ꯅꯨꯡꯉꯥꯏꯕ ꯈꯜꯂ ꯊꯥꯒꯠꯂꯛꯀꯦ ꯊꯣꯏ ꯗꯨꯕꯥꯏꯗ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯅꯣ ꯆꯦ ꯑꯗꯨꯒ ꯆꯦꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯍꯥꯏꯈ꯭ꯔꯦꯀꯣ ꯁ꯭ꯋꯥꯃꯤ ꯑꯉꯣꯝ ꯆꯦꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥꯅꯣ ꯆꯦꯅ ꯀꯌꯥ ꯁꯨꯕꯅꯣ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯃꯔꯤ ꯑꯩꯅ ꯑꯇꯣꯝꯕꯤ ꯍꯣꯏ ꯇꯦꯛꯋꯣꯜ ꯅꯣꯏꯗ ꯂꯩꯌꯣ ꯗꯨꯕꯥꯏꯗꯣ ꯑꯩꯈꯣꯏꯁꯨ ꯂꯩꯅꯤꯡꯉꯦ ꯂꯩꯅꯤꯡꯕ ꯐꯥꯎꯔꯤꯅꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯪꯒꯦ ꯇꯧꯕꯅꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯦ ꯚꯤꯗꯤꯑꯣꯒ ꯌꯦꯡꯅꯤꯡꯖꯅꯤꯡꯗꯦꯗ ꯀꯥꯏ ꯁꯤ ꯁꯥꯎꯔꯦꯀꯣ ꯑꯗꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ DM ꯇꯧꯔꯛꯑꯣ ꯅꯪ ꯇꯧꯔꯛꯇꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯀꯃꯦꯟꯗꯗꯤ ꯀꯃꯥꯏꯅ ꯗꯤꯇꯦꯜꯁ ꯍꯥꯏꯔ ꯂꯩꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯁꯣꯛꯄꯗꯤ DM ꯇꯧꯔꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯦꯜꯞ ꯇꯧꯕ ꯉꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯍꯦꯜꯞ ꯇꯧꯖꯒꯦ ꯀꯃꯥꯏꯅ ꯆꯠꯄ ꯌꯥꯒꯦ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯒꯦ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯇꯥꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯊꯕꯛ ꯇꯧꯗ꯭ꯔꯒꯁꯨ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯀꯣꯏꯕ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯅꯕ ꯃꯤ ꯃꯌꯥꯝ ꯆꯠꯅꯔꯤꯁꯤ ꯗꯨꯕꯥꯏ ꯆꯠꯄꯁꯦ ꯌꯥꯝ ꯂꯥꯏꯕꯅꯦ ꯃꯣꯏꯗꯤ ꯍꯥꯏꯕꯗꯤ ꯑꯌꯥꯝꯕ ꯀꯣꯏꯕ ꯌꯥꯝ ꯆꯠꯅꯩꯗꯅ ꯗꯨꯕꯥꯏꯁꯦ ꯑꯗꯨꯅꯤꯗ ꯀꯩꯅꯣꯗ ꯌꯥꯝ ꯇꯥꯡꯉꯦꯕ ꯂꯩꯕ ꯆꯠꯄ ꯁꯅꯥꯇꯣꯝꯕ ꯂꯥꯏꯁ꯭ꯔꯝ ꯁꯤꯁꯇꯔꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯩ ꯊꯕꯛꯅꯣ ꯑꯝꯇ ꯈꯪꯖꯒꯦ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯕꯤꯁ꯭ꯋꯥꯅ ꯂꯩꯇꯥꯝꯊꯦꯝ ꯆꯠꯂꯤ ꯅꯪ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯖꯕ ꯀꯟꯇꯦꯟ ꯁꯦꯝꯃꯛꯑꯣ ꯑꯗꯨꯁꯨ ꯅꯣꯡꯗꯒꯤ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯅꯪꯉꯣꯟꯗꯒꯤ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯂꯩ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯆꯥꯅꯤꯡꯉꯥꯏꯕꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯒ ꯃꯤꯁꯛ ꯑꯁꯤ ꯅꯪ ꯏꯃꯥ ꯕꯕꯥꯅ ꯌꯥꯝꯅ ꯌꯥꯗꯅ ꯃꯤ ꯑꯃ ꯑꯣꯏꯔꯦꯅ ꯈꯜꯂꯣ ꯑꯗꯨꯕꯨ ꯃꯤꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯥ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕ ꯏꯟꯒꯗ꯭ꯔꯥ ꯑꯃꯨꯛꯇ ꯈꯟꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯄꯣꯏꯟꯠꯁꯦ ꯑꯩꯅ ꯈꯟꯕꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁే ꯆꯥꯛꯅꯤꯡꯕ ꯂꯥꯏꯔꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩ ꯑꯣꯏꯅ ꯂꯥꯛꯇꯣꯏꯅꯣ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯂꯥꯛꯇꯣꯏꯔꯥ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯑꯣꯏꯅ ꯂꯥꯛꯇꯣꯏꯔꯥ ꯍꯥꯏꯕꯗꯤ ꯃꯥꯅꯗꯤ ꯍꯥꯏꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯥꯏꯔꯝꯗꯕꯅꯤ나 ꯑꯩ ꯀꯩ ꯍꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝ ꯋꯥꯅ ꯂꯥꯛꯑꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯀꯩꯁꯨ ꯍꯣꯏ ꯌꯥꯔꯣꯏꯗꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯪꯉꯛꯏꯁꯤꯗꯗꯤ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕꯗꯨ ꯏꯟꯒꯗ꯭ꯔꯥ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯒꯤ ꯄꯣꯏꯟꯠ ꯚ꯭ꯌꯨꯗꯒꯤꯗꯤ ꯑꯩꯒꯤ ꯉꯝꯖꯕ ꯑꯩꯅ ꯉꯝꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯉꯝꯁꯨ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯥꯅ ꯍꯦꯛꯇ ꯂꯥꯛꯀꯩꯁꯨ ꯍꯪꯒꯗꯧꯕ ꯅꯠꯇꯦ ꯑꯩꯅ ꯑꯉꯝꯕꯗꯣ ꯃꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩꯈꯣꯏ ꯕꯕꯥꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯒꯤ ꯄꯣꯏꯟꯠꯗꯗꯤ ꯀꯩꯅꯣꯗ ꯑꯩ ꯃꯤꯅ ꯋꯥꯕꯁꯤ ꯎꯔꯒ ꯊꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯗꯨꯅ ꯄꯥꯡꯒꯅꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯄꯥꯡꯒꯅꯤ Ambition Tingul Jam Nangi BF to masay yenge ay no masusur siya ng ucherake ma salary na toktogi masay patanaba Haitawne Miranda Tokchom Jesse kay lamdagi no sangay pro Yafare channel chen nang mama baba ming school na kay tamlak pa housing na Dubai na kay tawribano aduga future gi plan na kay laibige aduga BF na karam kanda reveal tawdoy no hay ay gi baba mama gi ming se Babagi ming na Arun kawe, mamagi ming na Gunesori kawe, aduga school na ina tamak pa siya. Ay na hek poklang pa di school tamak pa siya. General idol ama tame aduga ama na Bell Academy da tame second subada, ahum subada Little Flower School tame ako man atan ko. Ay lam da chatte adagi Bims Secondary School ka, Bims Higher Secondary School tame mathang da hoy man hay bese kino ni ko. School haibane aduna hoy Bims na last ay school mari katang imana poklak padigi school mari katang tame school mari aduga ay future gi plan se ay lay ma'am dum haijagre ko ay dum haigamnina ani ro sumurege reveal se ay lohongam dai doina tawjarage kuiroi ado lanchen ma okram chi kaya surege kai deno sisse ay khumgre ko sapam hai che gi pamjaba mathal habiro ai hai kre Saya kudongwam chali nang number hairo noi thabak to aisu yauge hayaga drop hagi na tesen kine DM to biro merina khange matungda kari oge khalino haigadabani sorry hai ko ai dum hai je ina oning be em dum oire ko gaming escort nang na kwai dagi pam na yengkhiba porn movie amagi maming hairo ai ne am phajana paraga si to oilemba khangdi bunga si mati mitapam nang ai nushibra ai kay angle dagi kay view dagi ay kanbe LS Killer sister phone tawro oy comment tawro haino si comment sila phone tawro ating assign tawro ni yade any games nushi bana iche se haye thank you inaw Loris Pactre be ma haye John April White tawse ay hay athokpam arun tawse
Jing Q&A gi miro nang se kari do sum hangpa sum kumning ba miro nang se mai thabi kai da bi kai mai ti sao ne ko ai se ani mana mai se reply pira mi ko ai mun si mi ma li es kana ji ning thojam na hai loi he nang su comment ko pi di yeng da di yeng no yening ba ma ya ma lai ye nang na thabak le ta bai ra comment pi bi sanari duna mai tha da bi nang tumi lai yo khanga ba ai Thank you. I naman kana bibili naman ta. Ika mokulning dashwani ops ikai bana chumi ningde di yung birunu big fan sisay. Thank you. Aduga mana diwas Jakaria ke lang hudo ko chinti budo ke fekta paluya poti. Fekta bale sa kiduli ba ta siran tura adu matek tok tang hakala ga mo sagat tori ba adu nai shi mali skip taw zarage ta chalo ada sinebo ko malen wa male ko Diwas Jakaria keep it up sister hona balep payade sister hai ai hona balep boy ai kana hona doini me amna support to bodale pi gano ilang bam lingthoi ngan bi ko natre ado inawi side of phajana haigalu sam phajana punjalu video amata thage pero khujin kathat piu khujin di kapo kuire hai to khujin ina nan thambane he tina nan ne aduga man hai je kaino ingongi side o ai side di kari ro ai anga nga re side thadare e sidi haigaladi ai bugai ni khangani habitan de haidoke ko ai je haide haigatbane nga ai dum makeup to gumba blog adu ai side ken to bani ne side sunga haigatabani ne ai hina di tale mai dong ai bu sai hangge than bi gano mayam khorang duna haijari ai sai haiga basunga ngamo ado side Hani sum thada gi bagi ai confident na asing bagi ai sai thada bas ai confident ai me adu dum haijai ai sai gi mi gi apamba mi gi haina ba mi gi adu duna panja ba haiba lai na tra adu du gi damak taina kana tau zabane sai thaja zabane aduna samje punjale ko sambaudi punjale ai nangi comment je paraga sam punjal maga malangane ado puni pule ko nan haibe damata ado ai asing be isana isagi point view habidi ai si dorage ai wanda tang aina ai wanda confident wange ai si dorage ai mirak thokpada ai ikai de habado admaina orbit ai maina khanjabi dam ai sai thaja zabane najaga ai ju sai se na pu samgaje lu ko thongningi ne warti sanga leiningi ne adugo Mio hai bese ijat ne ko aduna hingdaba yadabanina mije thiningbam nati na cha adu idamata thadizabane na warong bigana ko Okay ado comment se hujiki comment na last comment ne ado thanks for watching till the end mayam ai video se nungai biragadi please don't forget to like subscribe and share my channel aduga sigi Q&A sina sigi tha sigi di oyani video je khari sang tokre sangasu loi phawdi yeng bi go noi comment ai loi pathok mane aduna give a love and subscribe my channel. Bye guys. See you in my next video. Mathang video din nungai ba khala ga thaga charke. Adura one time jo hajeram ge aina video me am da kana na ba koi sister ko ai sister na video am khaga thaga charak ko adu me am na support to bio me am kana na bai da mak ta aina adu khana na mana kana na bai da mak me am da aina khaga se to hanjabane koi gi skin gi oiro adigi sana ba gi oiro adu mana umur mak ta help to kani kai na video lecture ning da bai gi aina sum thabak amaga video nga paaba sa emona khara wa bagi na magtane aduna aina semjaba video da ore su magi mana semjaba tara su myam na aina ni shibi smaina ai sister video su shibiraga my video su ring biraga support